मरुओइबा पाव FNTA ga manaba kanglona mata Manipur da pusilakpa yaroi haina lup tara marigi apunba CSO Kanglaipak na phongdorakle. Ukhrul district ki oina internet service ban tawri order suspend tawduna district asid internet service sing mongsagum phanghanba hokre. Mitam da thokriba kanglu ki irang makha samtharakle security force laina yum ahum nongmai thakre nongmai kapnakre. UPSC exam center Manipur da su leihanba amadi maitai mayek na exam thaba yahanbada India lengak na ayaba pirakre. Naga amusung kuki gilusing basing na pun nukot na batagi litan gi irang tap na takna laksin na pangamle haina MP Bimol akoizam na phongdokre. Amadi Kerala police na maitai masama Kerala da best tauba businessman amadagi lupa crore amaga lak marifumari online trading da namthak tawduna lokthokibagi maral da phare hairi. Kurumzari ISCOM Manipuri pau mideng tabiri bakhwai puna makpu taram noksari hause pau sandokna bizari. Frontier Nagaland Territorial Authority FNTA ga manaba kanglona mata Manipur Kanglaipak asida pusilakpa yaroi haina lamdam asigi luptara marigi apunba civil society organization Kanglaipak na thadorpa serol amana phongdorakle IPSA Pandam Akom Lop IPA KSA yauna tongan ba lup singya apunba CSO Kanglaipak na thadorpa serol asina makha taraduna Tuensang Mon Longland Kifire Noklak amadi Samtori hairiba Eastern Nagaland leiba district taruk asi Frontier Nagaland Territorial Authority FNTA na konsinba mafam ama oire haina ENPO Eastern Naga People Organization Nagaland lengak amadi India lengak ki marakta khuyek pinaduna asobo autonomy ama pikre hairiba ENPO na matam sangna talakpa dimanama Nagaland na pikhiba asina Manipur da su FNTA ga manaba dimanama soidana India lengak na Manipur manung da tokhai na leining furup kharada pirakadra haibagi chingnaba miyamgi marakta chawna leire. Masigi mathakta India lengak na India gi law natraga ek amagi makhada awang nongpok lamdamasi maseta na thugai na bo na duna lagli haibasi awang nongpok lamdamasi da leiriba miyoy amadi furup khudingmak na khanglibani masagi ngaklo mapung fana leitaba state khudingmak India lengak na maseta na thugai khibadi yai Adubu Manipur hairiba lebak asi India gi manungda top lebak amani maruoina India na ningtamdringai matamdagi Manipur asi masagi lenga constitution amadi malemna khangnaraba masagi phira lejaba lebak ama oiribani masida natana Manipur Kanglaipak ki masagi sabsaba territorial boundary leiba lebak ne loinana hozi United Nation da Manipur Kanglaipak ki wafam kya pukhatuna nainari lebak amani maramaduna Kashmir gi leimai da changyeng tawkhraba matung Nagaland da amuk pusilaktuna yengliba kanglon adugum Manipur Kanglaipak ta pusilakpa yaroi amadi Manipur Kanglaipak asi karamna India da merge tawki haibadu India na phongna haining drabasu lona manung da leiriba aruba wafam singdi India lengak na khanglibani maruoina lamdam asigi integrity amadi territorial boundary kaihanba yaroi haiba demand ase Manipur miyam na ngasi fawba India lengak ta tanduna laklibani Hairiba Manipur Kanglaipak na taliba demand nasiga Nagaland amadi atai state singna taliba demand sing asiga manade haibasi khangadabani lamdam asigi miyam na demand asidi Manipur gi saktam kaiba yaroi haibani adumoinamak hauzik anoba lalong amana Manipur asi thugaina ba India lengak na khotnarabadi miyam na sabsana India lengak ka thengnagani haibasi khangnaduna leiraba wafam amani maramaduna India gi sovereignty da
अतोप लेबाक अमतना सिंगनबा यारोय हाइबगुमना इंडिया की मनुंग चन्ना लेरिबा मणिपुर की अपुनबगी सक्तम असि कायहनबा यारोय हाइबने मरु ओइना मपानदगी लाकपा अमदि मनुंगदा लेबा मीना ओइरबसु मणिपुर असि ठुगाइनबा सिलकपदि कैदौनुंगदा याबा ngamloi लोइनना लेबाग अमगी लेंगाक अदुबु कायहलगा फाइनेंशियल ऑटोनॉमी पीदुना सेंट्रल गवर्नमेंट का मरी थंबा हाइबसि लेंगाक अनि थोकले हाइबगी खुदमनि हाइरिबा लोकल सेल्फ गवर्नेंस की नमादा मणिपुर लेंगाक अनि थोकनबा FMTA गुंबगी फिबम अमा मणिपुर कंगलैपाकता लाकनबा होनरे हाइबदु मणिपुर की मियामना खंगलकपा मिकुप्ता मणिपुर मियामना इंडिया लेंगाकतगी तोखाइना थंबीरो हाइबगी अचौबा इहौ अमा इंडिया लेंगाकना मायोकनगनी हाइनसु चेरोल असिना मखा तारकले लितान याउना उखरुल डिस्ट्रिक्ट की मफम सिंगदा तंगदु लैताबा फिबमदा हंजलकपदगी था सिगी तरादगी हौना इंटरनेट अमसुंग डेटा सर्विस सिंग डिस्ट्रिक्ट असिगी ओइना मणिपुर गवर्नमेंट अथिंगबा थमलखिबा अदु डिस्ट्रिक्ट असिदा नौना इंटरनेट डेटा सर्विस फंगनबा हौख्रे स्टेट असिगी होम डिपार्टमेंट ना हिरमसिगे मरी लेना ngasi ऑफिशियल ओइबा ऑर्डर अमा थोक्तुना था सिगी तरागी अयुक पुंग 13 मखाई ताबदगी उखरुल डिस्ट्रिक्ट की लितान थोखिबा इरांग अदुगा मरी लेना इंटरनेट डेटा सर्विस सिंग मरु ओइना ब्रॉडबैंड VPN अमसुंग VSAT सिंगी सर्विस सिंग उखरुल डिस्ट्रिक्ट की जुरिस्डिक्शन दा लैबा मफम सिंगदा नुमित मंगानिगी अथिंगबा थमखिबने हाइरिबा थिंगबा से डिस्ट्रिक्ट असिदा लॉ एंड ऑर्डर हंजिलकपना मरम ओइरगा लौथोकले हाइना ऑफिशियल ओइना ऑर्डर अमसु थोकले मसिगा मानबा मोंगदा थासिगी तरागी नुमिदांग वाइरम पुंग मंगा मखाइदगी कांगपोकपी डिस्ट्रिक्ट की लुंगटिन सब डिवीजन अमदी कामजोंग डिस्ट्रिक्ट की फुंगयार सब डिवीजन दसु इंटरनेट डेटा सर्विस के थिंगबा थमलखिबनी लेंगाकना हाइरिबा सब डिवीजन अनि असिदा थमलंबा इंटरनेट डेटा सर्विस के थिंगबादु मियाम अमदी माइरोय सिंगी येंगलगा इंटरनेट के थिंगबा हंदोखरे हिरामसिगा मरी लेना डॉक्टर मयंगबम भेटो सिंह जॉइंट सेक्रेटरी होम गवर्नमेंट ऑफ मणिपुर ना टेम्पररी सस्पेंशन ऑफ टेलीकम्युनिकेशन सर्विसेज रूल्स 2026 की रूल 3 की मखादा पीबा पावर सिजनदुना ममांगदा थोखिबा इंटरनेट डेटा सर्विस सिंग थिंगखिबगी ऑर्डर अदु रिवोक तौरे हाइना ऑर्डर अमा थोगलखिबने उखरुल डिस्ट्रिक्ट की लिटान हौखिबा नोमाइजिंग नुमितगी हौना तांखुल अमसुंग कुकी फुरुप अनि की मरक्ता थोरकिबा इरांग असिदा नकल अनि मकियुंग 15 रोमai थाख्रबा मतुंग अहेनबा सिक्योरिटी फोर्स सिंग लेना मसक खंगदबा मियोय सिंगना इरांग असिगी मनुंग चन्ना लिटान दा लेबा युम अहुम नौना मै थाखिबगा लोइनना नकल अनि मक्ता नोमै कापनबगी थौदोक सिंग थोखरे अदुबो हौजिक फाउबगी दिमी असोपन यावगी पाउदी लैते अमरोमदा उखरुल की तोंगान तांखुल खुलगी नुपी सिंगना लितान की थौदोक अदुबु यानिंगदबा फोंदोकलदुना लितान की सरै खोंगदा डिप्लॉय तौरिबा सेंट्रल सिक्योरिटी फोर्स सिंग मफम अदुदा इरांग लाक्सिनबा ngamdrabanina security force sing mafam adudagi lokthokpikhro haina demand tawduna khongjang changsankhre khongjang aduda saruk yakhibi tangkhul nupi singna phongdorakpada masing yamlaba central security force sing litan sarai khongda leina militant singna afaba khulai paiduna tangkhul singna leiba mafam singda nongmai kapselakpa sina asoba awaba ama mayak naduna leiri central force singna militant singa sibulaksin bangamdrabanina central force singda thajaba leitre मरमदुना सेंट्रल फोर्स सिंग असि लौथोकपिख्रो हाइना डिमांड तौबनी हाइखे लोइनना लितान गी सरै खोंखुलदा खुलाई पाइबा मिलिटेंट सिंगना ngarangsu नोंमै कापसिंगना पुंग अनिरोम एटेक चथगी हाइरदुना मफम अदुदा डिप्लॉय तौरिबा सेंट्रल सिक्योरिटी फोर्स सिंगना खुलाई पाइबा मिलिटेंट सिंगबु ngakpi senbiduna thamli हाइना माराल सिरकले खुंजा सिंग अदुना मखा तारादुना कैमोफ्लेज सेटपा फबा मखलगी खुलाई पाइबा मिलिटेंट सिंगना मोंगकोट चेपू कुकी खुलदा फोंगना कोइचा चतुना लेरी अदुगा सिक्योरिटी फोर्स सिंगना लितान सरै खोंगी खुंजाबो मयुमदा हंजिनबा थिंगदुना लैरे हाइरे इंडिया लेंगांगना चलिबा सही असिदगी हौना यूनियन पब्लिक सर्विस कमीशन UPSC ना लौबा सिविल सर्विसेज मेंस एग्जामिनेशन गी सेंटर इम्फाल दसु लैहलगनी अमदी मैतै मयकना सिविल सर्विस एग्जामिनेशन थाबा यारगनी हाइना मणिपुर गी राज्य सभा गी MP महाराजा लैसेंबा सना जावबना माके फेसबुक पोस्ट फोंदोरकले MP सना जावबना थागलपा पोस्ट अदुदा प्राइम मिनिस्टर नरेंद्र मोदी ना हिरमसिगी मतंगदा राज्य सभा गी सेशन सिंगदा पुखतकिबा मोशन सिंग अदुबु ताबिदुना थबक ओइना ओंथोरकपदा हाइनिंगाई लेतना थागली हाइना सु फोंदोकले
MP Sana Jaubana mahaki post asida makha taraduna mahakna Rajya Sabhada pukhatkiba demand haibadi UPSC main examination center Imphal da leihanbiu haina ihan hana ing kumjali singaniga kunmathoi gi March kunmathoi da thamki masigi matung tarakpada ing kumjali singani kunithoi gi August da Prime Minister da Serul iduna Manipur state asidagi UPSC thaningba singna Manipur gi wangmada lapna UPSC examination thaba satpada thengnariba khudongsa daba kayagi matang da palladuna UPSC main examination center Manipur gi oina Imphal da thambina bahajaki State asidagi candidates singna UPSC examination da Bengali script ta thaba yahan kibadu candidates singda khudong sadaba oikhibana makhatana mahakna ing kumjali singani kunhumdoi gi February thada special mention oina union government ta pukhatuna khanakhi tungda ikoidana union government na civil services examination singda mitai mayekta optional paper oina examination thaba yabagi ayaba asi approve tawrakhibani Handaki budget session da su mari lainaba authorities singda civil service examination singi question paper sing Manipuri optional subject ki oina mitai mayek amasung Bengali script ta nambinaba haijaki hairi Lok Sabha gi MP Angomsa Bimol Akoi Chamna Handak Ukhrul District ki Litan da thokiba Kanglup ani gi irang adabu yamna laibak thiba thodok amani hairaduna Naga amasung Kuki legislature sing amasung community leaders sing na punna khotnabadagi irang ngasi makha tana samthakidabani haina phongdorakre mahaki office ta pangthokpa pawgi mifam amada MP na makha taraduna hai Irang sibu laksin na bukhodnabada legislature sing amasung Naga amadi Kuki furuf kiluchingba sing na lawkhiba thodang sing adu singthaningai ni makhoi political leader sing oibagi matik mayai adu sabsan uthokhi litan gi thodok kamari lainana community singi lusingba singna Manipur da ing kumjali singani kunhumdoi gi megi tang ahum dagi haurakhiba kanglop ki irang asida sumna amana amagi mateng pangnaram labadi irang asi ka hena sauthoklam loi haikhi Asigumba cooperation singasi ing kumjali singani kunhumdoi gi megi tang ahum dagi haurakhiba irang asida tawnakhiba laikhrabra haina hangladuna MP na hai karigumba leramlabadi asuk yamna wariba singasi waroidabani Manipur da community ani gi marakta khaidokliba border gi matang da palladuna MP na hai hojik Manipur da leiriba fibam ase state asi thugaiduna community line da mase tahannaba sinba thongamani Manipur da tung koina tangdu leitaba purake hairabadi law and order control tawduna state lainga ki power as reclaim tawgadabani nakal amaromda litan gi mafam singda khulai paiba militant sing phongna chatliba asinadi irang ngasi luishinba ngamloi maram asina mari lainaba authorities sing nei shagi thodang masak khangna suspension of operation da leiriba militant sing ningthina laksanba mathau tai haikhi No, I think this visit by our Honorable CM is a welcome visit. I mean, this is something that you expect from a political leader, a state chief minister. I'm glad that he is doing this, and I fully endorse and support such visit. But there is a larger issue that we face, that the state government has been reduced to being a puppet over the last 2.5 years. In India, law and order is, you ask any expert on constitutional law, they will tell you that law and order is the sovereign and plenary authority of the state, and you should have the absolute power over this. But unfortunately, you put up a facade of being a state government, and the government of India actually de facto exercise this thing. This is something that we have seen. So I expect the Honorable CM in his government to stand up, reclaim this, our constitutional authority. Manipur dagi kaisam ningthemjau kokba mioi ama Kerala da base toba businessman amadagi lupa crore amaga lakh marifu mari online trading scam da namthak tawduna lokthokkhibagi maralda Kerala gi Palakar cyber police na phare kaisam ningthemjau andro assembly constituency da hokiba general election da congress ticket ta vote lepkhiba candidate amani hairiba fraud asi ningthemjau na mioi kharaga manaraga Mamang sahigi August amasung November thada sathakibani hairi scam asida chenari ba mioi singasina Kerala gi Manarkar da leiba mioi amadagi namthak tawduna online share trading platform da WhatsApp ki khuthang da pikpa amount sing invest tawhanduna asauba return sing lakhangani haina thajaba piduna
हाइरिबा सेंफमसी लौथोखिबनी हाइरि साइबर पुलिस ऑफिशियल अमना फोंदोरकपगी मतुंगिना निंगथेमजाउगी मथक्ता महाराष्ट्र कर्नाटका उत्तर प्रदेश अमसुंग केरला स्टेट सिंगदा चिटिंग केस मंगा रजिस्टर तौदुना लैरिबा मिशक अमने मसिना ताकपदी निंगथेमजाउ असि फ्रॉड सिंडिकेट सिंगी मेंबर ओइरंबा याय हाइरि नागालैंड की चमौ केदिमा डिस्ट्रिक्ट के मनुंग सनलैबा माउभा कुकी विलेज दा लमगी वाहौ अमदगी इरांग थोखरे इरांग असिद युंग कई कया मई थाखिबगा लोइनना गाड़ी कया अमांग अता थोखनखिबता नतना मियोय खरा असोप नंखरे हाइरि थौदोग असिद सक्रोमा पब्लिक ऑर्गेनाइजेशन कौबा सक्रोमा रीजन की एपेक्स ट्राइबल बॉडी अमगी मेंबर सिंह चेन्नई हाइबा नतना इरांग असिगे सबसब हौरकफम खंगबा ngamdre पनबा याबदी छक्रोमा हाइरिबा ट्राइब असे अंगामी नागा ट्राइब के मनुंग सनबा ट्राइब अमने IGP CID विक्रम खलातेना मीडिया फोंदोरपगी मतुंगिनदी इरांग असे हेनब सिक्योरिटी फोर्स थाजेंदुना कंट्रोल तौरे मखा ताना पामदबा थौदोक सिंह थोक्तनबा कनबा सेक्शन थौरांगसु लौखटले हाइरे इरांग असे करी वाहौदगी थोलखिबनो हाइबा पाउमी सिंहना हंगबदा IGP खलातेना हौजिंगमकी ओइनदी सबसाब हाइबा ngamdre अजोमोइनमक थिजिनबगी थबक कन सथरी मरगसिदा मियामनसु इरांग असे मखा ताना समथरक्तनबा अरानबा पाउसिंग संदोकपिगनु हाइना अपील तौखि मणिपुर दा कांगलुप की इरांग लैरिंगै चेरक असिदा असम राइफल्स ना फुटबॉल टूर्नामेंट अमा सिंदुना मैतै कुकी अमसुंग नागा की प्लेयर सिंग अमता ओइना सरुक याहनख्रे नुमित मरीनि सुपना पांगथोकिबा फुट हिल्स फुटबॉल चैंपियनशिप अदु था असिगे मापनदगी तरानिथोय फाउबा न्यू कैथल मानबीदा साना सिनखे चैंपियनशिप अदुदा तोंगान तोंगानबा कम्युनिटी हाइबदी मैतै की टीम अहोम कुकी की टीम मनी अमसुंग नागा की टीम निपान पुना टीम 13 सरुक यादुना चैंपियनशिप अदु माय पाकना पांगथोखि चैंपियनशिप अदु ऑपरेशन सद्भावना की मखादा सेंट्रल फोर्स की सिविक आउटरीच इनिशिएटिव ओइना पांगथोखिबनी हाइरि चैंपियनशिप असिगी फाइनल मैच ता मैतै की न्यू कैथल मानबी पार्ट 2 टीम बी अमसुंग कुकी की हाइबुंग FC टीम सिंग सानाखी अदुगा न्यू कैथल मानबी पार्ट 2 टीम बी ना कुकी की हाइबुंग FC टीम बु मंगा अनिदा माइथिबा पीदुना विनर ओइखे विनर ओइखिबा टीम दा ट्रॉफी मेडल सर्टिफिकेट अमसुंग सेल ओइना लुपा लिसिंग कुन अदुगा रनर्स अप ताकिबा टीम दा सेल ओइना लुपा लिसिंग तरागा लोइनना ट्रॉफी अमसुंग सर्टिफिकेट सिंग पीखि टीम अनिमक्ता प्लेइंग किट सिंग सु यंथोखि फाइनल यौबा ngamkhidaba टीम सिंग दसु सर्टिफिकेट अमदि सेलगे मना यंथोक्तुना पुंगनिंग थौगतखे चैंपियनशिप असि पांगथोकपगी पांदम थमलदुना ऑर्गेनाइजर सिंगना फोंदोरकपदा लमदम असिदा मतम सांगना कुकी अमसुंग मैतैगी मरक्ता उंखतनबा थोकलिबा सेसिगुंबा इवेंट सिंग असिना कम्युनिटी मसेलगी मरक्ता उनबगी खुदोंग साबा पीदुना वरि सानाबगी फंपाक अमा सेमगतपनी हाइरि कंगलैपाक की चटनबीबु करिसु लैतबा मवोंगदा नुपीबु अमदी नुपी खुनाइबु करिसु लैतना हंथना खनबदा चेनरिबा लुहोंगनबा थौरांग लोइरगा कैना ओइगदौरिबी नुपी मयुमदा चटखिद्रबा इम्फाल वेस्ट डिस्ट्रिक्ट के ललामुंग मखोंग पुखरी मपालगी बोर खाइंगम खोमद्राम अपोपा केस दिनेश्वर ngsidagi numit mangani faubagi manungda sangjarakkadabani haina aina thingkraba lalhaulo kanglaipak communist party KCP PWG MC unification की PRO सिंखै nganbana thadroka serola mana phongdorakle serola sna makha taraduna borgi mama mapa amadi imung manungna su bor oigadoriba khaingam khomdrambu lupki akanba ahakpa saitheng phangdringaida lupta changjarakpada mateng panggadabani loinana KCP PWG na kanglaipak asigi nupi khunaibu hena awangba thakta pukhatnabo hotnaringai serak asida masigumba khunaibu sarangnaba thodok thoknaba hotnariba asi लुप असिना तराइना लौदे मसिगुंबा नुपी खुनाइबु हंथना करिसु लैतना खनबा थौदो असि मतम साना सेमदोक हौबगी तंगाइ फदब लई अदुबु हेना नुंगाइत्रिबदी लुहोंबगी बोर लाक्तबदगी इकाई फिरुप खुमलबी कैना अदुना मसागे इज्जत कन्नबा बोरगी मयुंदा चंगसिंदुना लैरुबदा इमुंग मनुंगना पुलिस ताक्तुना फाहल्लगा पुलिस कस्टडीदा थमखिबा असिनी हारिबा थौंग असिना ताकपदी लुहोंगदौरबा बोरना कैनागी मयुमदा लुहोंगबा चटखिदबा बोर अदुगी इमुंग मनुंगना सिनबा खुजिल थौरांगनी हाइना KCP PWG ना लौदबा ngamloi मरमदुना
नुपी खुनाइबु करिसु लेतना खलिबा लुहोंबा चटखिद्रबा बोर ओइगदौरिबा खाइंगम खोमद्रामना ngasiदagi numit mangani gi manungda changjaraktaba taragade nupi khunaibu karim kathainabagi damak lup asina pirakpa chairakta masana yana lawjagadabani haina su serol asina khangalakle. World Cancer Day 2026 ki thorong ngasi Anand Singh Higher Secondary Academy amadi Maharaj Bodha Chandra College Palace Compound da pangthokre. NCD Cell na CMO Infalis ki miteng makhada senduna pangthokiba thorom aduda non communicable disease ki matang da awareness amasung screening sathaki. Thorom aduda punna miyoi samaga yangkhai na saruk yakhi amadi non communicable disease screening su tawki. Thorom aduda saruk yakhi ba physiotherapist singna miyoi bagi punsi mahingda ahongba lakpana maram oiraga mathau tarakpa stress relieving exercise sing karamna tawgani haibagi demonstration sing su utke. Loinana Maharaj Bodha Chandra College ki principal gi ayaba yaurga college asimake mahairoi mari NP NCD awareness pinaba ambassador oina khanki. National Program on Climate Change and Human Health NPCCHH ki makhada District Health Society Imphal West na senduna International Day of Clean Air for Blue Skies ki thoram ngasi Imphal West District ki Singjamai Herangoi Thong Community Hall da pangthokre. Racing for Air Every Breath Matters haiba thimda pangthokiba thoram aduda NPCCHH ki State Nodal Officer Dr. Y Niveda Devi, Imphal West ki CMO Dr. NZ Dayabati Devi amadi UPSC Singjamai gi Medical Officer in Charge oiriba Ayush Specialist Dr. N Harabana maruiba mithunglen singwena saruk yakhi. Tharomasi maruina air pollution na maram oiraga miyoiba gi hakselda amangba thogaliba singi matangda punna khangminaduna air pollution hantahannaba apunwa thodang longminabagi wakhalolda pangthokpani hairi. United Nations Environmental Program na koi environment si kan na ngai pandam da koi air pollution si yamna hadi masina climate si da halakpa mayam si halaga koina sugumba air pollution ga mari leina ga mayam da awareness pi bagi pandam galwena na aduga sugumba thoba sa thoba ordoi aduga indak se gi theme sina racing for air every breath matters habadi apun mayam na kusamna dina air pollution ki solution si dagi problem si dagi solution na purna ba lamjela maka loina ma different sector dagi work on ga sumba air pollution ki problem si dagi solution bagi pandam ta ba maina pandam si dagi aduna mayam kana air pollution si gi health ki part ki apina air pollution si na sang da miyo bi sang da so kala pa ba kana kamaina mas dagi ga ko kada ge ai bagi maram da kana sitang mayam ka kaman lagi semana patok sa thorom mani. The Manipur International Youth Center MIYC gi Kuntra Suba Foundation Day gi thorom ngasi Manipur Press ka kilokta hol da pangthokre. Hairiba Foundation Day gi thorom ga mari leinana human rights issues and challenges in Manipur haiba hiramda lecture and interaction program amasu pangthokhibaga loinana Journalism and Human Rights haiba sigi matangda Imphal Times ke editor Rinku Khumukchamna mamal yamlaba wafam kya su thamki. Thoram aduda punba Manipur imalub angkel amadi machalai magi advisor khangembam Anandi imagi mairagi president Thoksum Sujata United Maitai Pangal Committee UMPC vice president Islauddin Wangmayum Imphal Times ke editor Rinku Khumukcham amadi Manipur International Youth Center MIYC ki president MK Sarwas Khan amaruiba mithunglen singwaina saruk yakhi. Ngasigi thorom aduga mari leinana MIYC ki president MK Sarwas Khan na haikibada Manipur da matam gi thoklakliba issue sing amadi crisis sing asibu kharada oirabasu hantahannabagi wakhalolda kumja lising maga chamapan marifudra ga taret ki February tang 16 da matam adugi ahal sing na organization na system lakibani maruwaina miyoibagi hak khongoi narakpa hiram kyada namsin bebagi thawong amadi akan bana sumba sakpa khunai amada leiriba na sing asi amato oina punsinduna nupa singi hak nupi angang singi hak amadi lamdam asida thogliba tongan ba issue sing asibu loishina ba haiduna organization asina soba thodang sing lobada natana khongthang kaya paikhatuna sulaklibani amadi matung tabadasu
lamdam asigi leiriba CSO Mahairoi Loop amadi Maira Paibising khusam na matam matangi thoglapa issue sing da su chapsana thingnagani hainasu mahakna phongdokhi Manipur International News Center sia singna yamna kumna khannar matungda Manipur da tholiba crisis kaya matam gi oibe issue kaya sigu khara khaji han bada mating oigani haituna sendi ro organize lamani maruina niwebe gi hak khongwaina rakpa hiram kaya da namjanam thekpa kan bana chumba sagliba sigumnaba khunaya mada hingiba naha simsala kanda naha simba thodang do chapsana thengaduna leba asida lamdam asida tholiba thodowa thoksing maruina niwebe gi hak aduga nupi angang singi tungan ba leidiba isu kaya sibu matang matam chana loisanaba madi maduda achoba thodang lawbagi damakta ngasi fobada ongthang kaya lawduna lali amasung matung tarapad so matang matam gi matuna tungan ba leidiba CSO civil society organization sing andi satragi lupsing imasing leidiba lupsing galoina chepa lawduna hojek tholiba isu sida su Manipur gi tholiba isu sida su koi matang matam gi matuna ongthang kaya lawduna lali tungan ba even UN the focus here thaduna nasimatang da miyeng changbiu solution pu biru haiba human rights council kaya da badumbai khoi tungan ba khongjam kya sanction don la li makhata sanction ki nya instrument intel thamji makha tarakpada sanabagi paw amuk lobirasi Manipur Veteran Cricket Association Sinduna Saliba Thasiki Maridagi Hauraga Langthabal Public Ground Satharakli Batarahundoi Suba T20 Manipur Veteran Cricket Tournament King Sanaki Match Samada YPHU Nongin Lalambungna Sedo Thangwai Banburan Chama Kuntrama Pandamai Tiba Pikre Match Asida YPHU Nongin Nabet Pairaga innings Yapibo over Kundoibada Wicket Manga Turaga Run Sani Kuntrama Thuilauki and Sub innings Sedo Nabet Pairaga innings Yapibo over Kunloibada Wicket Nipan Turaga Run Marifudraga Nithoi Kaklauduna Mes Asimaitiki Mes Asi Maipa Kraba YPHU Nongin Lalambungi Sanaroi Zintana Player of the Meski Mana Funky Tournament Asigi Sanaki Batopa Metsta Napsa Ka Infal Naran Yankai Nipanda BSC Team B Brahmapurbu Maitiba Pikre Mes Asida Napsana Ahan innings pet Pairaga innings Kepiba over Kun Loibada Wicket Manga Turaga and Samaga Humpudra Hundoi Loki Ani Suba innings da BSC Team Bina bet paidun innings kapiba over kun loibada wicket tare turaga ran samatara manga khaklauduna match asimai thiki match asigi mai pakraba napsagi sanaroi bogendrona player of the match ki mana lokhi hayang ahanba match oina LCC lamsang amadi chem khagempalina sanaragani ani suba match da cyclone thangoi banamadi YSC school na sanaragani Manipur Cricket Association of Sinduna Satharakli Batara Suba W Pralhada Madi W Ramananda Elite Tournament King Assist Model Higher Secondary Madi Oriental College Ground Sanaki Matchta YW Silang Thabalna KCC Kongbabu Ran Mangada Maiti Pikre Match Asida YWC na ahan innings pet pairaga innings kapiba over ning full oibada wicket tare turaga ran sani ga tare lauki ani sub innings da KCC na bet pairaga innings Apiba over ni full oibada wicket ni pan tuduna run sani ga ani khaklauduna match asimai thiki match asigi mai pakraba YW Silang Thabal gi sanaro yumnam chingkhai nganbana player of the match ki mana lauki tournament asigi ngasi Lairen Jam public ground na sanaki match da race nagamapal na ESU wangkhaibu wicket tare tamai thiba pikre match asida ESU na bet pairaga ahan innings ki over kunipan ga ball anida wicket loina turaga run marifudra ga nipan khaklauraga target run marifudraga mapan thamki ani sub innings the race na ani sub innings bet pairaga innings ke over kun humdoi ga ball mari da wicket ahum turaga run samaga mari lauduna match asi mai pakki match asi mai pakraba race ki sanaroi Kiran Lisamna player of the match ki mana lokhi aroibada maroiba pawa mukha hanna pizari FNTA ga manaba kanglo na mata Manipur da pusilakpa yaroi haina luktara marigi punba CSO kanglai pakna phongdorakli
उखरुल डिस्ट्रिक्ट की इंटरनेट सर्विस बैन तौबगी ऑर्डर सस्पेंड तौदुना डिस्ट्रिक्ट असिद इंटरनेट सर्विस सिंग मौसागुम फंगनबा हौख्रे नितान थोगलिब कांगलुप की इरांग मखा समथरकले सिक्योरिटी फोर्स लेना लेना युम अहुम नौनमई थाख्रे नौमई कापनख्रे UPSC एग्जाम सेंटर मणिपुर दसु लेहनबा अमदी मैतै मयेकना एग्जाम थाबा याहनबदा इंडिया लेंगापना अयाब पिरख्रे नागा अमसुंग कुकी की लिसिंग सिंगना पुन होनबदगी लितान की इरांग तपना तपना लाक्सिलक्पा ngamle haina MP Bimol akoijamna phongdokkhre amadi Kerala police na maitai masa ama Kerala da best tauba businessman amadagi lupa crore amaga lakh marifuga mari online trading da namthak tawduna lathokibagi maral da thare hai ISCOM news na pizaba ngasi nong magi oiba Manipuri paw matang asi loijare mining tabiri ba punamakpo mukana khurumjari